ngasi ayu phongkiba tongan manipuri si phongsingdigi amasum thokiba thawdo wathokingdigi maru oibe I pausing khonga saraga manipur top channel gi maikeri myamda thamjagi ahanbada tha asida dengue gi case kunthra ga mathoi thengnare case kundi mayumda hauzik laikatnari Dr. Rahman salibu October tha asi khakta da state asida dengue gi positive case kunthra ga mathoi thengnare masig manung positive case kundi Imphal East ki Singmairong Mantripukhi area da thengna khibane makoi singa do hauzik mayumda laikatnari haini state malaria officer Dr. Rahman na wari sanabada phongdorakli na makhatana phongdorakibada dengue gi case kunthra ga mathoi asigi Singmairong Mantripukhi area da kun Thaubal da manga Imphal West da ani Kangpokpi da ani Sandel da ama amasum Susampura amani masigi manungda Singmairong da tha asigi taraga nipan phawbada thengnakiba positive case kun asinatana ataidi loin recover tokre miyoi kun asisu mayum da laikatnari amasum Zaga aduda dengue gi laina asi makhatana sandorakpa thingnaba local club amadi malaria department gi surveillance team ga loinana fogging kapa amadi ising tungduna lairiba khongbal yauna jaga singda kangmasa pokpa hatnabigi damakta hida kapa gi thabak sathari fogging kapa gi thaba asi nongma kapaga nongma pangthokli masi sayol ama sumna sathagani Kanagumba singna dengue naragani haina singnarabadi private hospital clinic singda test tawbigi mota rims amasum jenims to oina tawbiyo mamangda jenims ta dengue test tawnabigi kit ki awat pa leirambadu hauji marang kaina leire maraksida Susampur dengue ni singnaba case ani thengnabadigi makogi sample collection tawnaba thakre hari District Malaria Officer Imphal East Dr. Zugindro na phungdorakibada Singmairong area da dengue gi laina sandoraklibasi thingnaba surveillance team singna local club singa lonana fogging kapa amasum hida kapthokpagi mathakta awareness pibigi thabak yamna kana sathari sayesi gi oina hauju phawbada Imphal East ki asan bigaidigi dengue gi positive case ama lekhidre aduma pumiyedu Kangdagi sandorakpa dengue gi laina asimakna laikidabadi nati miyesi masara tungan ba laina layung kaya nabadagi laikidabani Health Director Dr. Razona phongdorakibada Imphal East ki Singmairong Mantripukhi area da dengue gi positive case kun thengnakibadugi matangda ama khaktamak North EOC da leiba Rasmiti city da laikatnaramki miyedu tasingna dengue na nabadagi hospital sida admit tawba khaktanate Masada saning thaning daba yorakpadagi tawkhibani haujuk phawbada state asida thengnariba dengue gi case asi yamna mel oiba amane dengue ne hek nabaga layengba nangdana siganba layong adumakti natti laina asibu sanduragiba kang asi numidangi matam khakta natana ayuk nungthilgi matam nasu kanaguma singna sikpayai maduna yariba makai miyamna section biyo tumba matamda kangkhal khanba amadi phirol asonba sitbiyo yumgi akoibada Decoration ni haina thambal amasum tharon singba patra da ising haptuna thariba sing aduda kangmarum kokshin badagi lesit asi parks na sandorakpa yabi go ithokpasu lei aduna yariba makai ising toina sindokpiyo yumgi yena khana singbara thakpa saba loiraga dispo glass amasum bottle sing hundokpa tawbigano hariba sing aduda nong tabadagi ising tungsilaga kangmasa kya pokpa yai haina sufungdorakhe Makasa tharakpoina to papaw manamu singi lamdana lo ama tamdana lo ama satli haba mayek singlakle Susampura masum Tamenglong district private school sing hangduna mahitamba haunakre Manipur gi singdana lo ama tamdana lo ama satnabagi mami sauna tare laingang na thokpa school thingbagi order thugairaga Tamenglong amadi Susampur district private school sing hangdoktuna class tawbra district sing adugi Mari laina ba authority singna usinadana leire district ani asida lainga ki order asi satnadana tongan ba order ama satna rabra haina miyamna hangnarakli pausi asina Susampur district tegi phangba pauna hai Manipur lainga ki education department asayesi gi April mapanda thokiba yathangi matungina Manipur da COVID-19 laisat ki fibam lushilakpadigi haururaba Class 6 dagi 8 fawbigi class sathabadu thingjinkibani loinana laingang na April kunga mapana thokiba order amana Manipur gi board amadi council gi makhada leiba school kudima mi amadigi kuntra ga mate fawba kalen suti laukthokibadigi matam gi oina order thoktuna school sing class tawbuda athing mathamlakhibani laingang na thamkiba order adu haujuk fawbi oina handokibal
ꯂꯩꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇꯗꯤ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡ ꯀ꯭ꯂꯥꯁ ꯆꯠꯊꯕ ꯍꯧꯗ꯭ꯔꯕꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖꯁꯤꯡ ꯍꯧꯈꯤꯕ ꯊꯥ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯉꯥꯛꯀꯤ ꯑꯊꯤꯡꯕ ꯊꯨꯒꯥꯏꯔꯒ ꯀ꯭ꯂꯥꯁ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯎꯁꯤꯟꯅꯗꯅ ꯑꯦꯛꯁꯟ ꯑꯃ ꯐꯥꯎꯕ ꯂꯧꯈꯠꯇꯨꯅ ꯂꯩꯔꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯗ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯍꯧꯒꯠꯂꯛꯄꯗꯒꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯀ꯭ꯂꯥꯁ 9ꯗꯒꯤ 12 ꯐꯥꯎꯕꯒꯤ ꯊꯥꯛꯇ ꯂꯩꯕ ꯃꯍꯩꯔꯣꯏꯁꯤꯡ ꯁ꯭ꯀꯨल कादुना क्लास चथबा हौरखी डिस्ट्रिक्ट अदुदा स्कूलसिंग हांगदोक्तुना क्लास तौरबसु महैरोइसिंग स्कूल यूनिफॉर्म दी अमता सेलंदे मसी मपुंग ओइना लेंगांगना स्कूल हांगबी ऑर्डर थोक्तबना तौबनी स्कूल अयामदा क्लास तौबदा महैरोइसिंग पुलप फमहलगा क्लास चथरी हाइना पाउसिना सुमखातारी स्कूल कॉलेजसिंग हांगदोक्तुना महै तंबा हौबगी अयाब पीद्रिङैदा चुचांपुर डिस्ट्रिक्ट ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯈꯔꯗꯗꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯍꯟꯕ ꯌꯥꯎꯅꯔꯦ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯌꯧꯔꯕ ꯐꯥꯎꯕꯗ ZEO ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯁ꯭ꯀꯨꯜꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯧꯈꯠꯄ ꯂꯩꯇ꯭ꯔꯤ ꯑꯃꯔꯣꯝꯗ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯌꯥꯝꯕ ꯀ꯭ꯂꯥꯁ 9ꯗꯒꯤ 12 ꯐꯥꯎꯕꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯀ꯭ꯂꯥꯁ ꯆꯠꯊꯕ ꯊꯥ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅꯔꯦ ꯍꯥꯏꯔꯤ महैरोइसिंग स्कूल चटपद यूनिफॉर्म सेतना कहलबसु SOP थुगाइरगा चथरीब थबक थौरमसिंग अदुदा डिस्ट्रिक्ट की मरी लेनबा अथॉरिटी सिंगना वाफम अमता हाइदना येंगदुना लैरी हाइना पाउसिना हाइदि अदुमैनामा उरखुल अमदि सेनापति डिस्ट्रिक्ट की ओइनदि हाउजिक पाउबदा स्कूल सिंग हांगदोकपगी पाउ लैति हाइदि अमरमदा ZEO सुचांपुरना थोकिबा ऑर्डर अमगी मतुंगिना डिस्ट्रिक्ट सिगी मनुंगदा लेबा स्कूल खरा हांगदोकपगी थाजनिङाइ ओइबा पाउ अमा फंगले मरमसिना COVID-19 दगी पामदबा थौदोक थोलकपा थिंगननबगदमक लैङाकि ऑर्डर अमा फंगद्रिबा फावबा खुदक्तगी स्कूलसिंग हांगदोकपा थिंगजिले स्कूलसिंगी मको ओइरिबसिंग अथिंगबसि चपचाना ngakna चनबा ZEO ना खंगनख्रेबा फावमसु मखाताना फुंगदोरकली मखा चतरकपोइना अतोपा पावमना इम्फाल पेट्रोल लीटर अमगी ममल लुपा चामगा मपनगा पैसा कुनगा मंगा यौरे मलेमगी थावगी कैथेल सुंदोक्त्रिबा थावगी ममल वांखलकपना मरम ओइरदुना इम्फाल अमुक्ता ओइखिद्रिबा मोंगदा पेट्रोल अमसुम डीजल थावगी ममल का हेना वांखलकले हयेंग अयुक्की पुंग 6 तगी योननबा आयोसीना लेपखिबा थावगी ममल पेट्रोल लीटर अमदा लुपा चामगा मपनगा पैसा कुनगा मंगा यौखरे माफम सिदा फंगबा पाउन हाई ngasi ayuk pung 6 tigi hayang ayuk ki pung 6 ki mamang na Impala petrol liter amagi mama lupa samaga nipan ga paisa marfu ga mapan oiki aduga diesel liter amagi mamal na lupa maudra ka tare ka paisa kun ga 6 ta yon ki hayang ayuk tigi mathangi nimit ki ayuk faw yon ga doriba petrol gi mamal asina liter amada paisa nifu ga nithu hengakre aduga diesel gi mamal na paisa 13 ga 6 hengalagani India government na petrol amasum diesel gi mamal control tawkhidabadagi sayolasigi manungda thengthang mangarakta thawgi mamal hengalakre pausina makhatana high petrol gi mamal khwaidagi wang state singi manungda Manipur su am oidi senai de petrol liter amagi mamal lupa chamaga mari ga paisa yang hagin thoi khaktamak pidi Delhi dana lupa chamaga tare ka paisa yang khaiga mapan Kolkata dana lupa chamaga nipan ga paisa taraga mathoi pidi adubo Mumbai dadi hauji पेट्रोल लीटर अमगी ममल लुपा चामगा 13 ga paisa nifuga 6 yaukhre haina pausna supali atopa pawamanamu Indonaga pisto asumba lambi da lakle IM lisang sina sathaduna lakpu Indonaga pisto asi matam khara wari sanaba leptuna lairuraba tungda hauji amuhana asumba lambi da laktuna waroisin purakpagi mami naksilakli haina IM fungdorakli NSN IM gi Top Secretary W Zemikna Thadorak Pasirol Aman Hai Nakalani gi marakta sathaduna lakpo wari sanabasi hauji asumba lambi da sangshinba ngamlakpadagi stakeholders singna hanami painara madu khara makhaidi safare masida tuwan media house khara nakalani gi marakta sathariba wari sanabasi gi matangna aranba pauk sanduraktuna miyamna samamnaba tholiba asi yamna lebathibani NSN IM na kumza English nga mga samapan maudraga taritagi ceasefire thamnaduna India government ko wari sanaduna lakibani haukiba kumza English nga ni taraga mga gi August thar nakal ani na khuyek pinakiba framework agreement adu yenglaga thuba matamda tang taba wari sanama purakna bo honaragani hainasu pausna pali atopa pawamanamu entry toll tax tangkhai hengalakpada driver sing penadre haba pawmusu report tawri Municipal Council singi makhada public service tawriba
garising amadi postai puba garising digi lobi entry tax hengalakpadigi passenger service tawriba driver sing pen na faunare laingang na pandemic covid-19 digi lokhatpa section thorang oina matam sa passenger service tawbuna singba hiram khutimakta athingba thamlraba matungda laina laisat asigi phibam khara safarakpadigi amuk passenger service ning thina haunare adubo toll tax ki mamal hengalakpana passenger service tawriba garising toll tax lofam mapa yaubuda thairaga satnaba haunare entry toll tax ki mamal hengalakpa asigi matangda tongan lambi singe passenger service tawriba association singa hakthengna pausi asiga paumi singa wari sanabada phongdorakpagi matungina covid-19 gi ahanba wave lakpada matam sangna satakiba lockdown amaram oiraga passenger service tawriba singna sauna awaba mayonaki masigi matung amu covid-19 gi ani super wave na tha ani hena passenger service lab roba matungda nauna hangdoktuna service tawrakpa entry toll tax asi lupa kun loramki hana di lupa tara da loramani masina maram oiraga driver singna toll tax mapa yaubaga khamdana lupa tara thadarami karigumba khamlaga pirurabadi lupa kun adum lahawi masina maram oiraga khamdana lupa tara langtharamlaga oina thaunare makoina piba receipt lawdrabasi yare haina khanare entry toll tax hengatle haibigi mangjongna association singna municipal council na khangalakhiba sulaiti hengatle haibigi mari leinaba serol piduna khangalamlabadi driver singna piendaba amata leiramloi haina sphongdorakhi makhasa tarakpoina mayamna tentakna pau pizage phimu setpa singna yum kai thugaiduna postai huran bikre phimu setpa miyoi khrana ngarang numidang pung nipalom tarakpa duwaida yum kai thugaibada natana posai kya su huranuna pubikre haina hairok thoksom laikai thoksom norena paumisingna phongdorakli Manipur press club tangasi paumising unabada mahangna makhatana hai thaudo singrang numidang pung nipalom tarakpa duwaida thokibani matamasida mahak masade atopa mafam amada sathoktuna leiba maramna masa nupi singna yumda halakhidana ba pau pirakhi ngarang ehing atopa mafam amada thaidokuna leiruraga ngasi ayuk maki mayumda sangduna yenglubada yamna phibam taadana leirama thengnakhi miyoi singaduna yumgi upu kangthon sapu oyan punama thugaiduna ama ata tholamkhi masida sunatana gari khara sumai thadopiramkhi board kidama asiguma thawong satabasi yamna laibak thibani hairokta asiguma thaudok thokpa asi handaki asina ahanba natre hawkibu numit marini mangani asida yum kai thugai khibagi thaudo asi itatatana thengnari asiguma thawong asi amu hana thoktana ba mari leinaba singna sumiyeng sangbiyu yum kai thugai bagi thaudo asi thoklabasu kibadagi miyamda paudamba ngamdaba kyam sulairi ngasi mahakna media gi kuthangda paudam liba asigidama matungna kari tholakadagi haiba fawba tamangamdaba phibam amada lei haina suphungdokhi atopa pawa manamo judicial custody da ama remand ahumna bail fikhre konthawjam gram panchayat ki MGNRGA gi kusuman kanglon kaina lakthok lambagi thaudokta mari leinana fagat khraba miyoi mari gi manungda ngasi special judge PCX Imphal West na accused ama judicial custody remand pikre accused ahumna interim aduga atope accused anina bail pikre ngasi court asina judicial custody remand pikraba accused adudi konthauja makhala kai digi samop megachandra saini fugotareni mahak pasoi AC block ward number 6 ki member samop santi saini fugomdoigi mapuroibani kone anticipatory bail pikraba accused aduna konthauja gram panchayat ki pradhan haisnam Mani sanasa yang kai gama thoi ni mark hell ground PR bon lupa lising yang kai thialaba matung na November 13 fawa tha ahum gi interim bail pi khibani haina suphongdokhi atopa pawa manamo lam leiba yonmada revenue minister na chairman oiba committee ga ayaba lawgadabani haba order silence tarakle High Court of Manipur gi Chief Justice na lusingba bench na November 15 fawa pakhum pirakadaba notice issue tawkre maruiba point khara miyam da maram sadana harassment pibani government ki illegal oiba thawongni fundamental right violate tawbani haibisini Manipur government na state asigi miyam na lamamasum property leno property leiba yon ba amasum gift oina pinaba sell purchase and gift tawbagi thabak matam sangna registration tawba yahandana thamlaklaba matungda athingmadu lauthokle hairaklabasu hairiba miyam gi len amasum property transaction tawnabagi registration tawbagi thabakta condition ahum thamjilakhibaga loinena thabak aduda laingak sigi law minister amasum agriculture minister na members sing oiba aduga revenue minister na chairperson oiba cabinet subcommittee
amagi ayaba yaudravadi yaru habigi order ado High Court of Manipur challenge torakle atopa paw manamu Shillong da faba yuzi Impala purakre thasti kungani thoida Shillongi Laitum Cry Police Station ki team amana fagat khiba Manipur gi UG group amagi major gi rank ta leiba kadarama Impal Police ki team amana thasi ki kungamari degi na ngasi faba gi numit humni gi Transit Remand Judicial Magistrate First Class Shillong dagi lawrak laga ngasi Chief Judicial Magistrate Impal West ki court puthorakre Lampel Police ki maikeri gi mark pu case FIR number 137 clause 10 2021 under section 20 UA clause PA ki makhada senai haibidi gi thasi ki kuntra pawba numit mangani police custody remand lawkhibne amaromdana go to hills boycott tawkhigeni Naga People's Organization Senapati District Student Association amasum Senapati District Women Association na punna tholakhiba sirol amada ngasi NPO gi conference hall masigi constitute unit singi oiba mifam ama pangthok tuna September 19 English singani ga 19 de famkiba NPO Presidential Council meeting na lawkiba Go to Hills 2.0 boycott tawnabagi resolution number 2 adu Hill Areas Committee na recommend tawraba masigi bill puthoknabagi dama akhanaba assembly gi mifam kaudriba phawadi boycott ki khongjang makha sathaki gani sohairi amaromdana UKLF ki chairman layeng liba Dr. Kona masin hangadori kumja English ngani ga taraga taruk tagina English ngani ga taraga teret ki angan basur phawgi manung ani suba battalion Manipur Rifles ta leiba DGP pulgi arm courtigi 9mm pistol yang khaiga taruk amasum magazine yang khaiga nipan manghiba thakdoki matangda NIA SARS Tagalakpadagi Whale Sataragriba case ki Maruba accused ama Oriba United Cookie Liberation Front UKLF ki chairman Lukhaukson Hawkip Ilis Soso Saini Fugutre Apopole Kidraba M Thangza Pau Khanbarol Village Taki Mantri Kida Lairababu Layeng Lakiba Zenims ki Dr. M Ratan Kumar Kona Masin Hangadori Special Judge NIA Manipur RK Memsagi Kona Ngarang Pikibo Order Amada case asigi accused ama oiriba Lukhaukson Hawkip Ilis Sosongi Sapsaba medical health status khangdokpaga loinana thasigi kunde accused asigi medical certificate pirakiba Jenims ki medicine department ki associate professor Dr. M Ratan Kumar bu court examination tawnabagi damak mangona notice issue tawnaba khanki court ki order singarang accused asina maku makhata na medical treatment pangthokpa ngamnabagi damak yamdrabra tha ani gi interim bail pibinaba hajarakhiba maram khanaraba matungda pikhibani haina sufungdorakhi accused asigi maikeri maku medical ground tha ani gi interim bail pibiyu hajarakhrabas court na mahakna prayer tarokliba numit masing adu suna pikhide dumainama case asigi mathangi hearing November 19 English singani 19 pangtholagani haibaga loinana hairiba numit asi phawdi mangoda kona hana pikhiba interim bail adu sangdokhalle haiki loinana NIA gi maikeri gi su makhata na objection report pikhalaknaba direction pikhi haina spali amaromdana intending candidate ki yumda sanglakpadagi irang thokre lakliba taragani to suba Manipur Legislative Assembly gi mikalda nauriya pakhang lakpa EAC da BJP gi merep oinana ba thawrang toriba BJP Manipur Pradesh ki state executive member RK Anand gi kokaithel akham laikai da leba yum gi thonggal manungda EAC sidagi BJP gi merep oina ba thawrang toribi Soraisam KB gi mapureba Gobina Singnaniga oiba mongda sangla I habigi wohaudigi ngasi numidang irang thokre thaudo oduda Gobinga lakminabani haiba don ko bomi ama RK Anandbu sagatpa miyamna faraba matungna police ta sinakre thaudo singa sinumidang wairam pung taruk makhairam tarakpada thokibane thaudo thokpham da Impal West ki ASP no lusingba Impal West District Police ki officer kyasu laktuna irang adu laksin ki tungda RK Anandbu sagatpa miyamna faraba miyedu police ta kusinakibane thaudo singi matangda RK Anand gi manaunupa RK Birena police ta complaint report ama submission kre haina palle thaudo singi matangda ex MLA RK Anand haiki ngasi numidang pung taruk ra helakpa matamna laklibe assembly mikhala sida mahaka lamba panaga doriba Soraisam KB gi mapureba Soraisam Gobinna yaifare kauba amaga miyo amaga mak yungi thongwal manung sanglaki numidangi matam sida makna sanglakli basi singninge oi makna sanglakli basi kari tawgodoribano crime to onana laklibra bom thanamnaba laklibra natragana numai kapsin laklibra haibigi singnaba phawbadigi miyamna irang asi horakibani
ayaki yumgi gate manungda Gobindana sanglaklaga yumthangnana laiminariba sagaigi isininaw amagi yumda sanglakhiba adu RK Anand isamakta atamnana attack sathanaba lakhibra haibagi singnaba lei thaudosi matangna chief minister da su paw pijakhre haukiba matam singda mikhalga mari lainana asiguma pamdaba thaudo amata thokiba leitri adubo lakriba mikhal asiga mari lainana ex MLA soibam Subhash Chandra amadi Soraisam Ongbi KBG worker singi marakta phuna sainaba nomai kapsinaduna kianmana singba kya lekre ngasi thokliba thaudo asigi matangna police su imung munungi maikaidigi matik chape action lokhanaba wakat chirol ama pisinkhre su haidi nakal amaromda thokiba thaudo asigi matangna BJP gi mirep oinaba thaurang tawribi Soraisam Ongbi KBG mapuroiba Gobina pawmisingda haiki masamak Yefariel amadi don galoina kwa kaithilgi akoibda leba mafamsingda khangna sanaba singunaki matamaduru ex MLA RK Anand gi manangnu pathokpa RK Molina makhoida laknaba hairakpadigi Yefariel galoina Molin gi mayumda sanglubani aduga dona gari da phamduna lehobani maduda don bu lambi digi faraga allegation kya torakpa sidi yamna lebakthibane suguma thaudo sidi tahoningdi haina su phungdoraki Amaromdana pong lambi thugaiba leptrabadi afaba oiroi TS Romola Koilas ningthi jana thaduna miyamna satnariba khetrigaw AC gi top awang laikai gi pong lambi gi Koilas pul lambi semgani haiduna thugairakpada mafamadugi maira paibe sing tholaktuna irang horakhiba galoinana AC gi nung tharaga Koilas thadaduna leiriba lambi sing oina semgadabini haiduna Koilas thariba lambi thugairakpabu athingba pikhre haina supungdorakli Loshilakpo na mapalam ki paung tang mayam da hapsage rape case ke mari leinana MLA gi masanupa fare nupi amana rape case ama file toraba matungda tha taruk hena koirot lotuna lakpa karan morwal October 13 ta police na fare rape ki case ta faraba morwal asi Madhya Pradesh ki Congress ki MLA ma ki masanupa ne ma ki mapa Murli Morwal Uzain district ki Zadangardagi Kaba legislature ni Makpo Pabada Natragana Panabagi Paupi Brisel Gimana Lupalising Kungamanga Pigani Hana Police na Mamang Laktokrabani Hana Supale Auto Papa Omana Lainga na war on drugs Satarabasu Karima Takana Fangdre Cycle area the number 4 Sungpom Masing Hangdana Lady Si Minister Nong Tomam Birin Lusing Busung Shinaba Lainga Asida State Asida Lady Ba in Kalagniban Harol Singu Mayai Kaba Nisaki Kumdagi Sinkanaba Hotnabad angamba thawna puthokli laingaki oina war on drug fawba laukthokuna number 4 brown sugar W white tablet amadi atai mayai kabani sa amadi drug kaya fakatwagi thabak sathari lilong amadi thawal moijing yauna number 4 amadi brown sugar sungphamni haiba factory kya thugai khre asinguma mayai kabani sagi karbar tabo mi kya su phaba punbagi thabak sathari punamaksi oiduna su state asida mayai kabani sa number 4 amadi brown sugar lemna pusilakpagi thabakti Lepalitri. How keep say Karagi Mamangagi Manipur Pushlakiba number 4 amadi brown sugar sing a sea Thailand amadi Myanmar Gatainaba Golden Triangle Lomdagi Pushlakpuduna Manipur Faroki India Atopa state sing the Punakibani Haidi Aduba Hojik number 4 brown sugar amadi W white tablet sing a sea Manipur factory kya sound on Linkalaga Sumbugi Tabak Satare Haina Press the Pangba Awang but Haki Paugi source amana Haidi Pau Sinamakatana High Cycle area gi Singmai Kudima Housing Poppy Pambi Ngaptana Pick Tantre Handaki say the har Fangabi Awabaka Mayu Nakibado Cycle Makai har Gari Lord Singhinaduna Poppy Pambi the Sinaki Housing Work Cycle area gi Singmai Sing Poppy Pambina Pick Tali High Singmai Sing a Sida Poppy Pambi Taraga Lyra Banina Mapamasigi Akoi with the Tariba Khul Sing that number 4 amadi brown sugar Sumbugi factory kya Marang Kaina Lady Matamamada Nganu Huralaga Yolaga Sarama Miyakya number 4 Sungnaba factory Linkhat Padagi Crore pati oikre Cycle area the lady ba khul ayama number 4 Sungbugi Tabak Satari Cycle area the lady ba Chingmai Kudima Poppy Pambi Ngakta Ngaikre Habisi war on drugs Satariba Manipur Sarkar Naf Amadi Intelligence sing a low in a Kangner Pangakne Dubo Cycle area the security force Hajenduna Poppy Pambi Yantanaba Natragana number 4 Amasu brown sugar Sungliba factory sing Tugainaba Honabigi Taurangdi Nazi Pau Pakat Udri Haina Paus Namakatana Fundorakli
ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯂꯦꯞꯇꯅ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ